Krumzari, Miang Tabis Mutaran Oxeri, Nasimaru Pauda, Agapana Talaba, Jahi Noribanupamachama, Putopina Valeta Badagi, Miamna Kambidana lady. Mapunga Pau Pizari. Masagi Pitorapa Gunna Talaba Jahi Noriba, Angapamachama, Putopina Valeta Badagi, Miamna Kambidana Ledamba, ISTV News Nat Tineri, Hidamaskimatanda Paudam, Ama. Masagi Sahi Manga Makaida Ngariba, Ishrat Ali, Impal West District Manum Chanba, Uchiwa Wamal Dagi, MD Abdul Salam na Popone. Haujoji Uchiwa the Leva School Lamada, Nursery class Tamli. Ishrat Ali, Nasari, Idinda. Pigli Vanupamasa Asi Lepa Herpa Matamdagi Hona, Makoma could take Dr. Chin Toinat, Sanabadagi, Lekagi, Mushina, Asweba Amalere, Haibadagi, Apopa Abdulna, Langtabana Leva, orthopedics doctor, Ibom Sada Puduna, Layang Lubada, Doctor Na Karisutoro, Asweba Yog, the Haibagaloina, Ayaman, Handorake Hari. Hamba Kaka Herape, Taranzida, Yam the take one by Amtova, and Koi Lekagi Hanna. Masih gumba berala kadra dokter dang tapu na langtaban ji dokter ibom cada impubni juga tiket ke el pasam sama roda yang ngang si masa ngam tawi propone te thek panau si am tawi ada le pakhar ka so hai ado ha bakanda karino ka tawna yadre theme na theme ka tawhan bale di masum bangang sina thame taw si ipo ku de udri harga man vitamil ani bre usama dum so hale Karimpa Toro Masi, Sincha, Sangom Langom Kara, Sakta, high. Picking Idiki Honan Upamasi, Masamo, Tiktok Tishin Channel, Pananga City, Kanana Sutami, Yaldana, Makal Kiagi, Gymnastics, Samadi, Acrobatics, Kipos in Utpangamle. Masida Natana, Hakang, Matamka, Olga, Kuna Chatpat. Longhun Chebun Chingbe exercising Ninkin upon Topangamle. Tapi Tamiba was a Yaudana Masama Tanta, Hijarapot, Nupamacha, Lekagi, Amadi Tanaba, Kulsingi, Lai Harawana Chimba Torum Sinda, so Utpada, Lopalising Contrarum, Tanmangam Krehari. Masigi like the Yawa, Sang Hazaki posing Yangduna, Numit Kudingi Yahorapada Amadi, Numidang Tumlam Dida, Pamunda, Onuna, practiced away Haina, Masa Hum Tapada Awa Polum Puraba, Apopo Lomi, Abdulna, Handaka, ISTV News, the Pondor Kibagaluna, Tumquena, Mazana, Apama Lambida, Sana, Ning have a wafam Sutamlaki. Mani of Masigi like that. Sapaka had a president, Masigi like that. Yet put up, I did the man Patoga, room that over, Masan. Adumba, Mayam, I can have. Man Jahurapa, Matam Jisida, Masagi Hainabu and Adum, her own book of Batawe. Among the Kuntrapaga. Sakar and Tumbasan, I got Tumbasan, Hamunga, on Tungan, on Pitorpagi Gunna Talaban Pamasa sending Tina Semirabadi, gymnastic Amadi, acrobatics Singba Masana Singa, Manipuri Gita Nantana, India giving set Purpada, Nanga Oidori. Larry Lesui Mangaling Tina Fangrava, Apopa Mapadi, Masana, Apamba Masana, da Mapumpana, Sananing Labasu, later Larry Masha Amadi, Lambiti from Kangdavana, Pumungana Lehore. Masana, Tauribamo, Sabzana, Karaman, Sanari, gymnastics, Mapumpana, Tambugan. Hirmasigi Matanga Sai Regional Center Impal State Youth Affairs and Sports Department Amadi Marine Sports Association Miang Changduna Semgat Haningbagi Apamba Lamdumligi Miamna Pongdok na Hori Yama Murang Temalona Pogam Delivery Saranjan Uchiwa Impal Lauliba February ki tang kunipan fawi manungda Social Welfare Department ki makada Disabled singi tonganba Commissioner ama haptrabadi makhal kaya gi khongjang chaksingani haina All Manipur United Disabled Organization amudona phongdokre ngasi pangthokiba pawi mifam amada organization asigi chairman Tongbram Romeo na phongdokibada Disabled singi chakho thorang sing paikhanabagi damak state ke assembly da warep laukhrabasu ngasi fawba warep sing adu thabak oina onthok tabada natana tha ahum ki manungda hapkani haba Commissioner haptaba asi pen February ki tang kunipan fawi manungda tonganba Commissioner haptaba tarbadi makhal kaya ke khongjang changsingani amaromda handakta state platform Disabled People's Organization kauba loop ama semba amadi amudogi janakangnon thugaibagi damak organization asigi member oiramba S Jasobanta organization asidagi tanthole phongdokhi Manipur le riba disabled singi kogi punsi standard haita living standard asi asum sotharak level sigi yam saw maram si
Department of Social Welfare gi Disability Cell da koi lekhom thokpa commissioner ama full page ina leitabana film asi sokselakpani maram aduna lakliba February gi date 28 fawgi manungda koi department asida disabled singi commissioner ama hapidrabadi koi amutona bakal makha kya gi khongjang changselakani haina dogjari lakadoriba bathang lakpa mifam koi assembly mifam da disabled singi oiba tonganba policy ama thopiduna khana nenabidrabadi adugumba mifam adugi makha tarakpada koi all Manipur gi oina koi NGO singi forum amudona koi bakal makha kya gi khongjang changsinduna disabled singi oiba tonganba policy assembly oiba kholausi koi lawjagani haina su ajari amudo dagi tanthokni haina asigi koi executive na warep lore adugo loina CES sobadana luchinlaga semliba apex body the state platform of disabled people's organization haiba apex body asi ekoi amudona sak khangdi haina su ekoi ajari Sakang da bamiyoy ahumna Hobson Tangkhul Gauba Jaini Fumathoi Surom Suraba miyoy ama masagi mayum maktada nomina kaptuna halamle thaudo oduda mahaki loina bisu soktuna hospital da laikanakre thaudo singa se yupung 8 minute kuntrarom chapa matamda Yadipo police station gi manung chanba hotel village da thokibani thaudo asida soklabanupi adudi maying kawi jai kulumdoirom sure thaudo si matanda police na case ama lokhatkre Mathang chahidagi angang gi film sing district khudimata yanganana bahonari haina art and culture gi commissioner akeni maina numit humni chupna chathagadaba mari suba children film festival hodopaki thoramda haikre MFDC na children film society of India ga punna sinduna MFDC da pangthokiba thoromaduda art and culture gi commissioner akeni mai film critic RK Bidur MFDC gi managing director Dr K Sobita amadi children film society of India gi distribution officer Dinesh Negina Thoromapu oina saru yaki animation film yauna mapalgi film taruk amadi Manipuri film ama punna film taret festival asida utkani haudopagi thoramda film gi lamda thabak tawriba miyoi sing yauna mahiroi kyana saru yaki MFDC gi managing director Dr K Sobitana children film society of India na mateng pangduna MFDC na mai pangna festival asi pangthopa ngamlabani haiki thorom gi chief guest oikiba Dr RK Nimaina angang singda kanagadaba film sing yenghanana ba MFDC na honabani festival asi Imphal da tanatana kakshing moirang na chingma mafam sing da su film sing unana ba honari matungda lakadaba festival sing da district sing da hongduna angang singbu yenghanana ba honari haiki kana kitang innovation to busi na hangai na hoilan ba taktiyo kana kitang chacharaga kakshing moirang sida su hoi film si uchana bugi thorang ro tawjabani hoi mathangi lai ba je hi sing sadana hoi na dei district in the so koi charana ba to tum koi hona jagi haidara koi na khanjari daga koi gi chhatra thabire ba school sing asi roi na koi gi senja langjari ba tarap ta gi di aina thagar ko to phone ruk jari tungda aribam Syam Sharma na direction piba pari utke 1 2 3 4 1 2 3 4 Gari khudimok valid insurance certificate yaunanaba Imphal West ke district transport officer na khangalakli insurance yaudaba gari khudimok Central Motor Vehicle Act pu thawoidabani gari mapusingna valid insurance yaubagaloina na gari thawba matamda darkar oiba document sing punanaba cherol asina khangalakli Imphal is DC office amadi Thaubalgi DC office ta manireda ge official singna sola pa ge kanaba sing fangan kre Imphal is ki DC RK Dinesh na manireda na sola pa thambadagi maigi khudong cha dab kaya leramba adu ko le haina phundorakli manireda na handa koi DC office ta 25 kilowatt ki solar lighting am PV basina koi hujik office ti mai mutpa khangre thabak tawbada su yam nugaire tuka manireda busu yam thagachari Amaromda Thawbal DC gi DC Ranjitna sola pa asigi khudong chaba fangbadagi office ki thabak toram sing panthaba tawdana paikhapangamle haiki
Wagi live general public Tawagi Praja Su and Kanal Pidan ID uninterrupted power supplies later Nina, Wagi May Lagasu, seeing a backup ship Matam Sana Pidan with a May Doctor begin white at the third lap of what to do was perimeter with the difficulties later. Other than Tashina, Wagi Marina, the director office not Wagi Shugumba, Wagi. Solar power plant district headquarters sort of say yam for the big yam solver achievement significant achievement in terms of tung the su koi marina dana sigumba mayam si government office sing the tanaraga sum mayam se matang thambi haibasi hazarbu leise India da hidak mana season na bagi manung da Mizoram na chada humfutaret amasung Manipur na chada yang khaimari yauri haina Directorate General of Health Services ke Chief Medical Officer Dr. L Suwasati Charan ngasi Hotel Classic the Pangtokiba Paumisinga Unabada Fondokre, Mana Makata na Fondokibida, English Singani, Subnamapan, Tara, Fawagi Survey report that Nagaland Kyoina Chada Yankaitaru Amadi, Tripuragina Chada Yankaimanga Yona Hidamana Seasonary, Fibam Singasi Yangagas Chessing, Asida Hidamana Seasonabagi Chang, Hantahanaba, Awang Nompolam Dam Gyoina, February Gitang Kuntareta campaign for tobacco free Northeast Asi, Guwahati that launched Tauragani, Numinini Chatagadaba campaign Asida, Rally Pangtopagaloina media workshop na Sing Yawani campaign asida awang nopok lamdam singi Chief Minister Singh amadi Health Minister Singh Yahunana ba honari haiki khara yamna consume to work states ma'am sida khwaidagi maximum consume to ba phatabarom dai de khwaidagi phataba hai tare adu 67% Mizoram ni adudagi mathang da kidang hai kala pada Nagaland ni 57% dui mathang da Tripura ni 56% aduga Manipur ga Bihar ga 54% ni 55 56 54 si am big pa difference ni aduga state khoi India gi average dagi makha da leiba state haidi worst affected state ma'am sida North state ayam loina bak yaw ba don ta situation si yam pataba yam grave oiba situation unless yam thuna khoina steps ma'am si lokhat laga hona mina draga di koi gi si di statistics se khoina on thok matam di asiba anaba nungaitaba awaba adugumba wari ngaktan adugi di khoina global health tobacco survey release ngasi tawjaraga media ma'am ko hona mina raga all civil societies pulaga professional bodies pulaga government of Manipur support to biraga akoi manasi dagi akoi state se kalhausi marueba paamu khana pizari angak panna thalaba chahi noriba nupa macha ama puthopina ba leitabadagi miyamna khambidana leide miyang tabiru singwa kana khamjari